Hello dearies, I hope everyone is doing well. Mayam warisu adum nungaina tabiri. Adubo ngasise aikogi Manipuri Story Collection channel asi mayamna nungsibiba amadi paksana tanarakpa asigi opportunity asi lauzaraga MAC ki site tagisu contribution macha ama khaktang taunaba honazabani. Mayamna munna tabiyu amadi share su taubiyu. Ngasi mag coronavirus ki pandemic asina maram oiraga malem pumbada COVID-19 asi paksana sandorakli. Masida aikogi pikraba iramda Manipur asidasu laibak thibadagi hozi green zone oirambadagi red zone onkre. COVID-19 positive oiba mi masing tapna hingalakli. Masi karamna ikoi thingnaba hotnasige hairabadi iramda masida lairiba ireicha pumnamakna yamna cheksinminaba ama darkar oi. Mapan thoktana cheksina laibiba darkar oi. Government na piriba guidelines amadi medical department na tattana lauriba awareness mayamsi amata kaidana follow taubiyu. Chathokbada mask upa khuttoina hamba disinfectants use tauba lepiganu. Quarantine tauduna laibiriba ichilenau ahalaman-sing yaragadi test tauraba matung negative oire haiduna laithokpa taubiganu. Kanana khangba lakminariba mising natraga leramliba potchaising amadi setliba firolsingda virus adu yauromladi negative oire haiduna yum yoba matamda firoldagi virus sanglaptuna positive amuk oirakpagi chance yamna wangi. Aduna isa-isana cheksinbiyu. Setliba firol yauraiba potchai disinfectant solution sisinaduna cheksin thaurangsing asi isa-isana lokhatpiyu haizari. Mayam cooperate taubiyu amadi safe oina leibiyu haina Manipuri Story Collection team gi maikaidagi mayamda norukna haizari.